आकाशवाणी इम्फाल Ksh.Chitrabhanu na pau pazari ahanbada maru oiba pau Anauba sarkar ngarang pangthokiba ahanba mantri mandal gi miphamna lalhobugi samasya santi oina warishin purukna ba hona naba warep laukhre Taranthi suba Manipur Vidhan Sabha gi adaksa gi Mikal hayeng ayupung mapanda pangthok lagani amashung BJP lusing ba Puskar Singh Dhami ngasi Uttarakhand gi Mukhyamantri oina wasak lauragani Leibas da hojik oriba COVID-19 gi fivam yenglaga tabiriba singna laisit astig ngakthoknaba makagi niyam singak na chatpinaba haizari vaccine kapa yaraba mipum kudimak sungsoi soidina vaccine kapthokpiu face mask upiu social distancing sungsoi soidina ngakpiu amadi khutsa sengna hamdokpiu maimit sengna tathokpiu hojik mapung oiba pau Sri Nongthamam Birena anirak suba tawngi Mukhyamantri oina wasak laukraba tungda magi mantri mandal gi ahanba mipam ngarang pangthokre mipam aduda mantri oina wasak laukraba Tongam Biswajit Yumnam Khemchan Govindas Konthojam Nemcha Kipgen amasung awangbo nimei saruk yakhi mipam aduda rajya gi mantri mandana thasigi kunmari gi ayupung mapan taba matamda taranithoi shuba Manipur Vidhan Sabha gi adaksa khana nabagi tarik amasung matam lepina naba rajapal da haijakre mipam aduna thasigi kunmari da Taranthoi suba Manipur Vidhan Sabha bagi ahanba mipam hawdokpina basu rajapal da taksinki ngarang pangthokiba mantri mandal gi mipam aduna anoba sarkar asigi ahanba nimit chamani gi manungda paikhataba thabak thorom kaya sukhanaki mipam aduna Manipur bu drug free oiba lamdam ama ohena naba warep lawki masigi damak sangakadaba anti narcotic task force bu IGP gi thakta leiba police officer amana luchinghana naba warep su lawki satellite mapping amasung drone survey gi matingna popi thaba mafam sing khangdoknaba honagani Lamdamachita santi hanjana na bahona bada kulai paiduna lalhauri ba kangbu singa warisana na ba makata na hona kigani sarkar gi office singa karmachari singa kaba gi matum ayupung mapandagi hauna na ba warep su lokhi vigilance amasung anti corruption department hena ningthi jana mathok to honduna apiba matong gi manungda thabak paikha pangamana ba hona gani haina su warep lokhi Taranithoi suba Manipur Vidhan Sabha gi adaksa gi Mikal hayeng pangthok lagani Manipur Vidhan Sabha gi secretary na thokpa cherol amana hai hayeng ayupung mapanda adaksa khana na ba Mikal pangthokani Rajya Vidhan Sabha gi sadasya pumnamangna matam chana Vidhan Sabha hall yorokna na ba cherol aduna makhatari notice of motion pisan bagi arweba matamna ngasi numidungba phawbani hairi Leba ki mafam simba tungwada ngasi Sahid Divas palan pangthoknari numit asina lakpada Rajapal lagani shina piba pauzal amada hai palan thorum asina Bhagat Singh Sivaram Rajguru amasung Sukadev Thapurna leba ki ningtam ihawda thawai kathokiba adubu nahongnona ningsing hali English machama pangkuntra matogi Mars kulundoida makoi ahumbu leba ki damakta ningtam ihawda British ki mayokta lal hawi haiduna fasi togduna hatki British ki loilam lenga ki mayokta leba asibu ningtam hanabu dama sahid oikraba sing aduna mathwai kathokiba adubu leba asina amadi ngasigi mirolna matam chupada ningsing duna lehoragani makhoi gi hona zaman aduna ngasigi mirol da mireba nusibagi inot ama hablagani haina Rajapal namha ki pauzil da palli JSC gi oina intensified pulse polio immunization gi thabak tha asigi kunmari digi kuntaruk fawa pangthok lagani jehi manga fawa gi manung leba angang singbu mama mapa singna manak na pada leba polio booth singda polio drop pithak pinana ba Rajya gi family welfare vibhag na appeal tawri masigi mari lenena media sensitization gi thorum ama director of family welfare services ki conference holding asi pangthokani Manipur hojik covid ki active case marfu leiri Rajya gi haksal viva ki cherol aman hai ngarang khakta da mioi charter kun test obugi manung da mioi ter unona covid-19 positive oiki positive oibagi changcha da senior dasmik nipani hariba matam astalena asina naba mioi emata sikibagi paw leite lena asina naba mioi ani naba fagalaki masi tharga naba fagalapagi changcha da marfudra nipan dasmik ahumapan yaure Idam da miyam gi apun ba khurze lob ima khol gi kun suba mapo kumon thorom ngasi pangthok lagani Imphal iski awan pungsa bam kunno community hall da pangthok ko dariba thorom da ira khol gi tanan thoi suba edition fongani amasung tongan tongan ba mana ahum su lanthokani
राज्य के पुलिस डिपार्टमेंट के मखाद लेब ऑफिस पुनम मथंग थागी 15 बायोमेट्रिक अटेंडेंस चनरगनी राज्य के होम विभाग के डिप्यूटी सेक्रेटरी ने थोप चेरोल अमन हाई विभाग असि मखाद लेब जिला सिंह एसपी ऑफिस सिंह मणिपुर राइफल्स की बटालियन सिंह आईआरबी होम गार्ड अमसुंग बीडीएफ न चिंबगी ऑफिस सिंह पुनमक नुमित असिदगी बायोमेट्रिक अटेंडेंस चनरगनी मसिगी दमक दरकार लेब थबक सिंह पैखत पहौरे ताबिरिबा पावसी आकाशवाणी इम्फाल दगिनी बीजेपी लुसिंगबा पुष्कर सिंह धमिंग असि उत्तराखंड के मुख्यमंत्री ओइनो वसक लौरगनी देहरादून की परेड ग्राउंड पांगथोकदबा वसक लौबगे थोरमदा प्रधानमंत्री नरेंद्र मोदी गृह मंत्री अमित शाह नाक्सल मंत्री राजनाथ सिंह बीजेपी के नेशनल प्रेसिडेंट जेपी नड्डा अमसों दल असि मकोक थोंबा लुचिंग कयासु सरुक यागनी श्री धमिना अमुक हन्ना मुख्यमंत्री ओइनो वसक लौगदरिब असिना राज्य असिदा बीजेपी सरकार थंगना टर्म अनिरक पानबो ओइरगनी प्रधानमंत्री नरेंद्र मोदी ने शहीद दिवस का मरी लेना कोलकाता की विक्टोरिया मेमोरियल हॉल विप्लवी भारत गैलरी वीडियो कॉन्फ्रेंसिंग की खुतान नुमिदावरम पुंग 6 हौदोकनी गैलरी असिदा ब्रिटिश के मायोक्ता भारत निंखा तमनब होनबदा अथौबसिंग सिनखिब खुलाइसिंग अमदी मरी लेनब पोलम क्या उतकनी नौना हांदोकलिब गैलरी असिना भारत निंखा तमनब होनबदा अचौब थौदांग लौखिब फ्रीडम फाइटर्स सिंग अमसुंग तोंगान तोंगान थौदोक क्या निसिंहनबदा चाउना मतिंग ओइरगनी थौमदुदा प्रधानमंत्री न वा nganggani ngasi phongba pause singe maru oiba pauge dama hojik ngangom kiran leire kiran Ksh.Chitrabhanu Anobu Sarkar gi ahanba mantri mandal gi mifam pangthokhiba hayeng Manipuri Bidhan Sabha gi mifam pangthoktuna speaker khananabagi thaurang amasung thau amadi LPG gi mamal hengat khibagi pausingna ngasi phongba pause singi maru oiba pau oina phongli Senapati da phongba Hills Hornbill Express ta lalobagi samasya waroishin puraknaba amasung sarkar gi office sing numit mangani da makkananaba anabu sarkarna warep laukiba maram dalaiba Don Bosco College da World Water Day lisingani kunithoi pangthokiba Indonaga Rajniti gi wathok thuna waroishin puraknaba Nagaland gi Chief Minister Naifiu Reona phongdokiba wafam amasung hayeng Manipur Bidhan Sabha gi speaker khangini haiba pausingna maruoyo pau oina phongli Surasanpur da phongba Masona Tharda tha mari gi matungda petrol amasung diesel gi maman paisa marifu hengatle aduga LPG gi na lupa yankai hengatle haiba pauna maruoyo pau oina phongli Nation 12 da Anobu Sarkar gi ahanba cabinet mifam pangthoktuna Bidhan Sabha mifam kaunanaba governor da haijanaba warep laukiba amasung hayeng speaker gi mikhal pangthokani haiba pausingna maruoyo pau oina phongli Manipur Express ta Nauna semkiba Rajya Sarkar gi ahanba mantri mandal gi mifam pangthokre assembly mifam kaunanaba warep laukre amasung Rajya Bidhan Sabha gi speaker khannanaba mikhal hayeng pangthoklagani haiba pausingna maruoyo pau oina phongli Tamenglong da phongba pause Ganfiu Melda LPG gi mamal lupa yankai hengat kiba petrol amasung diesel gi mamal na paisa maripu hengat kiba amasung Tamenglong da hojik LPG cylinder amada lupa lising ama chama ama paisa yankai yaure haiba pauna ahan headline tawri April 15 dagi hona police department ki makhada laiba office pomnu makta biometric attendance system chanaragani haiba pau Tamenglong gi Ajuram Khulda Tamenglong Forest Division na sinduna awareness program pangthokiba amasung N Birena lusingba sarkar gi ahanba cabinet mifam pangthokiba gi pausingsu pause asida maroyo pau oina phongli Tamenglong Times ta PSED Tamenglong Division na sinduna World Water Day pangthokiba gi pau ahanba cabinet mifam pangthokpada school kabagi matam pung nipan dagi oina na buware plaukiba amasung CM Birenbu NPP gi MLA taretna unaduna wari sanakibagi pausingna maruoyo pau oina phongli cham paucheda Biren lenga ki ahanba cabinet mifam pangthoktuna numit chamani gi manungda pangthokadaba thabaksing lepthokna kiba taranithoi suba Manipur Bidhan Sabha gi mifam hayeng pangthoklagani haiba pau NPF ki president amasung Nagaland gi ex chief minister Dr Surhojeli Lijet Chuna CM Biren ga Imphal da unakiba amasung Rajesh Agrawal na Manipur gi CM gi anauba principal secretary oina thau purgani haiba pausingna maruoyo pau oina phongli Chitrabhanu Thagachari Kiran Loshilakpada COVID-19 de ngakthongnaba vaccine kapthokpa face mask uppa foot taruk amna leiba khusa amadi mami tarutana na thamba haiba achamba thong singa singa na chatpinaba amuk hana ningsing jari aroibada maruiba pau amuk hana Anobu Sarkar gi ngarang pangthokiba ahanba mantri mandal gi mifamna lalhobuge samasya santi oina waroshin purana na hona na ba warep lauki
तरानिथोइसुबा मणिपुर विधानसभा की अध्यक्ष की मिकल हयेंग अयुक पुंग 8 पांगथोकलगनी अमसुंग बीजेपी लुसिंगबा पुरस्कार सिंह धमिंग असि उत्तराखंड की मुख्यमंत्री ओइना वसक लौरगनी पाउ लुइजरी।